illegal immigrants singi mathakta akan mamiyeng sangnaba nagalu singbasing punsinkhre atopa leba amasu state singdagi sangsilakba mitop sing thingnabagi damak NSF Naga Student Federation na lotha ho amasu masida affiliatory organization singda makhata na lokaina sangsilakba mitop sing ngakthoknabagi damak Dimapur gi ILP checkpost sing airport amasum railway station singna mikup na hum singna lainabagi damak khankre ILR Inner Line Regulation Mapangal hapnaba masumasiga mari lainaba issue sing khananabagidama ngarang NSF na lothaho amasumasidu affiliate tawba organization singa mifam pangthoki NSF ki vice president ino bemeye kho bitso na preside tawraga pangthoki ba mifam aduda neso gi secretary general ino mutse khoyo yobu amasum NSF ki hanigi president ino nenoto awo misharu yabaga loidana mitop sangsilakba thingnabagidama amari yelong mi kannanaba khananaki mifamaduda NSF ki president ino taisuding irang na mifamadugi haudo warol pibuga loidana lo kaina sangsilakba mitop singna pirakliba saithiengi matangna singna bo apamdamki mana makatana lamdamasigi mi natabasingda ILP inner line permit PRC permanent resident certificate amasum trade license pibana yellow migi hak no magi mapangal sontarakli yellow mi singna sumasagi saktam culture amasum tradition ngak sinduna thamnabagidama government gi thabak kaktanatana business amasum entrepreneurship ta miyeng thamgadabana haki ILRC gi chairman oiriba ino sechumo NSN Lothana yellow migi hak ngak senabagi damak punchinaba mathoktai amatu oiba thaba amasung government hiramasida haksinna thabak tawba mathoktai hainasu mifamaduna warep lokhi mifamaduna sarugi akiba punamangna ngamkhai wangmadagi lokaina sanglakpa mitop sing amasum leba sigi tungan ba mafam singdagi sanglakpa mi sing ningthijana senaduna yellow migi hak mapung phana ngaknabagi damak akanwa thabak mathoktai masigi damak railway kangphal gi lambi amasum atai lambi singdasu haksina yengsinba mathok tare haina phongdokhi haina pausta phali Kuki na laitan pokpi oyok sing pharuga lambi sembiaroi governor gu unagani lokesor Imphal East District ki manungsa na laiba laitan pokpi da hokiba matam kharagi mamangda Kuki sing lambi semjilakli haibigi mathangda asauba irang ama thokraba matungda makhata na ngasisu lambi sembigi thabak khunja sing unarakpadagi miyamna sangsinuna thingnana bohonabada security force na ngaktura thamkiba dugi matangda khundrapam AC gi MLA Thoksam Lokesona oyok singadu laitan pokpi khulgi lamni khulasigi oyok sing oina lairiba chingwai du pharoga lambi semba yaraikre Location hai hauzi Kuki khul taruki khunja singna phaunana lambi ama oyok sing pharoga semliba si tawroidabani maramdi hairiba chingmai si matamaduda Kuki khulgi ningthau oiramba Khailet Haukip ki Laitan Pokpi Village Authority na lairaba matung register tawkrabani aduba makhata na Khailet Haukip na laikhidraba matung na maki masanupa na laisin khraba lamasigi matang na case tawrakpadigi madu thengnaraba matung English singamaga chamapan ga mawdraga mapan gi January 16 da state government na reaffirm tawba order ama thoklaga Laitan Pokpi village ki lamni haina mek sing lairaklabani Hiramasiki matang na ngarang su Imphal East District ki Deputy Commissioner ga khunja sing unabadasu madu summi haina phongdolakhrabani ngarang Central Forcing ki maikaidigi su singmai du laitan pokpi khulgini haiba khanglabasu lambi sembigi thabad thingnanaba state government ki home department ki maikaidigi order ama thokonduna mafam aduda sanghanganu hairagadi madugi sabsaba thabak tawgi haina Central Force ki official singna phongdorakpasu leire aduba hauzik security singi maikaidigi maikai animakta pamdaba thawdok sing thoktaraba ngak senbagi thabakti maka sathaki gani hairakli haina location of phongdokli Laitan pokpi ki khunja singi maikaidigi Kuki ki khul sing hana satliba lambida adumak phauraga semjabada akaiba kari sulaiti dubu Laitan pokpi uyok sing oina lairiba chingmai du kaklaga lambi semba yaroi haikiba adudagi mamangna Imphal East ki Deputy Commissioner na tha sigi kunga manga da home ki commissioner da aiba sirul tharaga leramki adubu state government ne hek angam mathakta irang thoktanaba sinbigadabani hayeng hiramasigi matang state ki governor ga unanaba honari haina MLA location of phongdokli Transgender nupi amagi waka tabidre haiduna MSRC du wakalakli commission Imphal West ki SP da December 12 phawgi manungda complaints report piraknaba khankhre
Transgender nupi ama oiribi usam Deepika Sanubu mahaki imungi miyoisingna phubi saibibadagi sokli haiduna Jennimsda layengbaga loinana thaudo asida chenabasingki mathakta BNS amasum Transgender Person Protection of Right Act 2019 gi section 3 amasum 18 gi matungina Imphal Police Station wakalubada police ki maikaidigi lokhatpham tokpa thabaksing lokhatpidri amasum police station asiki general Diary GD the power entry to B3 Haiduna Transgender Asina Manipur Human Rights Commission Wakalakadagi Commission Wakat Adu Lokatuna Kanaraba Matunda Taudo Siki Matang Impal West District Police ki ASP na Matang Thagi Kunganitui Power Manunda Commission da compliance report Piranaba direction peak ready Police Amasum Commission na Matang Wakalaklibi Transgender Adugi Maming Usam Deepika Sanusay Kuntrang Tikawi Tangway Ban Yumnam Laikai Digi Yu Dananjoy Masanupini. Magna police the complaint report and Matas Taragan to the pile or Kibane do. Police ki make a local from Tok Taboxing local Laktabadi commission am Wakalapani. Maki Waka Resiki Matu in a commission Impal Whiskey ESPM Atopa respondent Amagi Matata complaint case number 53 14 15 20 25 Lokalaga. Meterasi Nan commission gi acting chairperson ke Kagendra gi Waramna Kanakibani. Commission petitioner gi wakaching taraba matung Impal PS na case sama lokhatabaga mari lainana petitioner gi complaint aduga mari lainaba complaint report ama mathang thagi kunganiti phaw gi manungda commission na piraknaba direction pikibani panmaya bar Impal PS ki district magistrate na transgender ni haibigi certificate piraba transgender asigi pawlakpagi mingna usam dipakawi adumoinamak maki maikaidigi loinarakiba medical certificate ki matungina makpu district magistrate na December 13 English nganiga kungama thoida usam Deepika Sanu oina transgender nupi amagi certificate pirakibane certificate asi khaktanatana makpu transgender nupi ni haibigi identity card amasu numit asita district magistrate na issue tawkibane hari adumoinamak magonda phobi saibibigi thawdok sing tholakpadagi Jennim's layengkibada natana police to wakalubada tabirakhidabani hainasu commission da wakalakhe ED na thijinbada memari singna drug sungbada India gi GST aran mamong na sizinaramba thengnakhre Myanmar drug sungbada sangwa raw materials sing Indo Myanmar gi ngamkai padingda Indian singna Myanmar masa singda piri Enforcement Directorate ED na lusingduna sataba investigation amana Myanmar gi miyoi sing Myanmaris na makhoi gi laibak drug sungbada sangwa raw materials sing Indo Myanmar ngamkai padingda Indian singdagi laibada hena khudong chanabagi damakta Indian singi goods and services tax GST gi credentials sing aran mamong na sijinai haiba khangmangam lahari ED na lusingduna thi humbigi thabak satakibasi Indo Myanmar border area maruoina Mizoram gi ngai paringda heroin kaya Myanmar gi pusilakpada security force singna phabaga mari lainana ngamkai paring asida narcotics ki cross border gi oiba thabak thoram singi matana thi humbigi thabak satharakibane ED na thas ki kungatreta Mizoram gi ngamkai paring the operate over narcotics trafficking network amaga mari lainana money laundering case ama register taraba matuna thi humbi gi thabak sa thaba horkibane thi humbi gi thabak singasi Mizoram gi Aizol amadi Champhai Assam gi Sribhumi amadi Gujarat ki Ahmedabad na sing mafam singda Prevention of Money Laundering Act PMLA gi makhara sa tharakibane ED na phongdokhibada thi humbi gi thabak sa thaba sina Panglakpa evidence ki matungina Indian singna Myanmar gi miyoi singna pinabagi dama pseudoephedrine tablet amadi caffeine inhydration singba khomjinduna ngamkai paringda puraklaga narcotics network mari lainaba Myanmar gi miyoi singda piduna transborder drug production amadi drug trafficking da natana money laundering gi thabak thorom kayasu sathari hari ED na makhatana phongdokhibada thi humbi gi thabak sa thaba su da Myanmar gi miyoi singna methamphetamine tablet sing sabada sangba raw materials sing adu Indian sing digi launa bokhona bada internationally singi GST credential aran mamong na sijinai masidana tana thihumbi gi thabak sa thaba sina India Myanmar gi ngamkai paring da lairiba porous region sing da narcotics manufacturing gi supply chain sagonaba tuan scheme sing leramba thingnari India gi tuan state sing narcotics ki thabak thoram sing sagonaba financial gi eba masum smuggling ga mari lainaba connection kya masa khangdok ngamle hairiba singa siga mari lainana satharamba money laundering gi asoba thawong amasu masa khangdok ngamle hari ED gi investigation ki manungsana red chathabada hawala operative amadi atopa miyoi kya digi lupa lak
46.7 lom sis tauba ngamle amasung mari lenaba bank account kunga mathoi freeze toksinkhre ari IDP singa SF singa muknakre police amasung paumi yauna tere sokli Manipur ing tapa hanjele hain sangai festival pangthoklabani ne sahi ahum hena thadok tuna laklaba yumda hanjinjaragi hain relief camp sing de laidiba goltabi gi khunja sing masa masa gi mayum tamna lakpada security force ka muknarakpadigi irang tholakpadigi command personal paumi amasum khongjang na saru yaki papuna mi tere soki President rule government asina ing tap hanjelle haina phongdok tuna sangai festival pangtholaga ITP singi mayumda hanjinjarage haibada karigi thinglibano haina ITP singna government hangkre thagok thopomdagi phangba paun haibada ngarang numidang nahan numidang dagi hono songbum relief camp sangjapam lawdun leramba IDP sing yang pokpi kaithil punsilaga goltabi tamna sangsilakpa masagi yumda sangnaba tharang toki ngarang ayu angan badigi IDP singna goltabi da sangsina bo hona bada security personnel singna lambi da thalaga thamki security forces singa akan mamongda waiwata sijinatuna lawnaraba matungda yang pokpi phawba handoki tongda ITP sing maphamadu mathang mathang thomjinarakpadigi masing hengalakhi amasum numiyungba aduwaida goltabi tamna thomjinanaba makhutta placard sing pairaga sangsinaraki Sangsilakhiba miyoi sing aduna haujuk sangai festival pangthokpo matam sadi ekoi sangai festival pangthokpo yaningde free moment hana lehelaga sangai festival kona pangtho IDP sing hana khunda leita halo dugo sangai festival pangtho haiba kholau sing lakhi IDP sing dura goltabi tamna sangsilakpada masing yamlaba security personnel sing na yang pokpi police station yoramdai da thatlaga thamki IDP sing sangsilaktana ba bapware tingduna sambal kharaga thamki Security force na thing wadagi security force singa ITP singa akan ba wahi wata sisinaraga launaki Manipur ing tapa hanjila banina makhoi masagi mimda hanjinjaragi haibasi haibani haina phongdoki IDP singa security force singa thingliba namkhairaga sangna bu honarakpadigi nakal anigi marakta muknarakhi amari security force na miyamatu tan khaina na tear gas shell sing mok bomb amasum stun grenade sing langsinki Thagdo oduda stun grenade ama security personnel sing laidiba dugi manakta pokhairakpadigi command personnel amaga impact TV gi cameraman amaga asu opanakhi security force na phiba madu lakshan bangam kibuko loinan IDP sing su yang pokpi bazar phawba handoklaga imphal urkhul lambi gi mayai da phamjinduna khongjang jangki miyam gi irang adu lakshan na ba rapid action force border security force amasum state police gi hanba team sing mafam adu yoksilakhi Makata na pamdaba thagdok sing tholaktana ba section thorang lokotki tungda nungthil pung anirom tapat makata na security force amasum IDP sing gi marakta amuk ke hena muknarakpadigi tear gas shell amasum mok bomb sim IDP sing adu tan khaina na ba kapki security force na tear gas mok bomb amasum stun grenade sing adu kapa du numidang wairam pung mari taba phawsa takhi security force ki thawong adu da nupi mari yauna IDP manga aso opanangki Makoy yang pok PPIC da ahan layeng sa thanaba tungda Zenims da makata ba layeng sa thanaba pukhiyari Khongjang adura saruk yakhiba IDP sing na paumi sing da hai goltabi gi khunja sing asi masagi mayum da hanjinda ba sai ohum phajilakli Manipur gi PR government na lamdam masi ing tapa phibam lakli haina sangai festival pangthoklabanina aikhoisu matam kuina uraktraba isagi yumda hanjinjarage haibani masida government na yaningdriba karigino hangki ing tapa masmausage phibam hanjilabanina aikhoisu isagi yumda hanjinbada government na thingpham thokti maramasina IDP sing masa masagi mayumda hanjinba yahangadabani haki matam kuina awaba mayoknaraglaba IDP sing na masagi mayumda hanjinjarage haina haijabasida government na hanjinba yaroi haibadi IDP sing asi hatokpiro haina lauki thagdok thukpama aduda haujiksu umkhatnaba phibamda lairi haina athengmara phangba pawmana su phongdoki nakala maramdana Manipur sangai festival ga mari leina khumalam pakta pangthokliba sangai music festival asi pangthokpa yaro haiduna lamlong maikei gi mera paibi singa masum laifam khunong mera paibi singna khumalam paktamna maphamanida thomjelakpa security force na thingbadigi mai pakpam khidri mera paibi singa the security force na thingduna halan khiyari BJP na DGP da Zeribam Police Station na Congress ki meeting pangthokhan khibra Zeribam Police Station ki guest house ki conference hall Manipur Pradesh Congress Committee MPCC ki President ke Mega Chandra na share logduna Congress ki mipam pangthokhiba leibra kariguma leirabadi karigi pangthokhaliba no haina Bharatiya Janata Party BJP Manipur Pradesh ki Director General of Police ta wakatri Wakat padura thasi ki kunga marita Zeribam Police Station ki guest house ki conference hall da
MPCC की प्रेसिडेंट के मेगा चंद्रा जिरीबम डिस्ट्रिक्ट कांग्रेस जिरीबम ब्लॉक कांग्रेस कमिटी की थाउपुबा लुसिंगबसिंग पुना मिफम पांगथोकिबा मान फोटो अमा मनन लास्कर कौबा कांग्रेस वर्कर नि हाइबा मन महा की फेसबुक पेज थगलखि हरि मनन लास्कर न महा की फेसबुक पेज थगलखिबा फोटो अदुगी कैप्शन दा मीटिंग विद ऑनरेबल प्रेसिडेंट MPCC मेगा चंद्रा जी एट जिरीबम पुलिस गेस्ट हाउस हाइने ई हैबा वाफम पली जिरीबम पुलिस स्टेशन MPCC की प्रेसिडेंट के मेगा चंद्रा यावना कांग्रेस की मीटिंग पांगथोकी हाइबगी फोटो मनन लास्कर न थगलखिबा पोस्ट अदुगी नोंग ममोइना थासगी कुनगोहमदे जिरीबम ब्लॉक कांग्रेस कमिटी न सिंदुना जिरीबम की बाबुपुराद लेबा कम्युनिटी हॉल पांगथोकपा थौरम अमा थगतली हाइनसु वकटखि थौरम अदु जिरीबम ब्लॉक कांग्रेस कमिटी की थौपुबसिंग महिला कांग्रेस अमसुम यूथ कांग्रेस वर्कर क्या यावना पांगथोकिबा जॉइंट ऑर्गेनाइजेशनल मीटिंग एंड इंटरेक्शन की इंडियन नेशनल कांग्रेस मणिपुरना थगलकपा MPCC प्रेसिडेंट के मेगा चंद्रन वांगांगबा EICC की मणिपुर इंचार्ज सेक्रेटरी क्रिस्टोफर तिलक यावबा वीडियो अमसु मनन लास्कर न माकी फेसबुक पेज दा शेयर तौरगा थगतखि हैबा वाफम DGP दा वकटखिबा दुदा BJP न पाउदमखि सोशल मीडिया दा कांग्रेस की मीटिंग पोस्ट तौदुना थगलिबा मनन लास्कर से जिरीबम दगिनी मा कांग्रेस की वर्कर अमनी हैबा वाफम फोंदोलदुना BJP ना DGP दा हाई मणिपुर दा हौजिक लैरिबा प्रेसिडेंट रूल की लेंगा असिगी मतमना पुलिस स्टेशन अमगी गेस्ट हाउस दा MPCC की प्रेसिडेंट के मेगा चंद्रा मसम जिरीबम ब्लॉक कांग्रेस कमिटी की मकोक थोंबा थापुबसिंग यावना पुना मतौ करमना मीटिंग पांगथोखलिबनो मणिपुर की गवर्नर लुसिंग लेंगा असिना अयाबा पीरगा पांगथोखलिब्रा हाइबगी वाफम हौजिक थोलकली मीटिंग अदुदा मेगा चंद्र की मनिंगदा वाल जिरीबम पुलिस स्टेशन न सिंदुना पांगथोकिबा कम्युनिटी पुलिसिंग की बैनर अमसुम थेतुना लैरी हैबा वाफम थमलदुना करिगुम मीटिंग अदु तासेंगना पांगथोकपा ओइरबदि मतौ करमना कनाना अयाबा पीरगा मीटिंग पांगथोखलिबनो पुलिस स्टेशन मनुंगदा हेक्तमक पॉलिटिकल पार्टी अमगी मीटिंग पांगथोकपा याब्रा इरामसिगी मतंग अथुबदा अकनबा मियेंग संगबिदुना मतिक चाबे एक्शन लौखटपिवाखि BJP मणिपुर प्रदेश की मसिन चतपा लुसिंगबसिंग हिरामसिगी मत पॉक्सी एमगा पाउ फाउनबदा मणिपुर पुलिस की DGP राजीव सिंहाना हाइरिबा सोशल मीडिया दा थगलगलिबा लिंक अदु थाबिरौ मदुगी मतंग सबसाना येंगसिनजरगे हाइबगी वाफम खंगलखरि हाइरि